Mamang tha September 30 numidang wairam pung 6 lom tabada Uripoki Botonsana Higher Secondary School manakdagi masak khangdabasingna faraga pukhiba akoijam angaugi langla longjel laingakna hayeng fawbagi manungda puthokpa ngamdrabadi mathangi numit October 15 gi ayuk pung 5 dagi hauraga Thawbal district ta pung 9 gi general strike tawragani haina thongdok asiga mari lainana semkhiba JAC na ngasi laukthokre Akoijam angau fakibaga mari lainana semkhiba Joint Action Committee Against Kidnapping of Akoijam angau Thawbal awang laikai na sinduna ngasi Thawbal kaithel da pangthokpa wakat mifam amada wafam asi lauthokladuna JAC gi wangangloi Sanjambam Sorojini na hai Akoijam angau maitai asi haukiba September 30 gi numidang wairamda Uripoki Botonsana Higher Secondary School manaktagi Bolero amuba ama tongduna lakpa sakangdaba miyoi ahum marina faraga pukhibani haibasi Imphal West Police Station da aiba cherol piduna wakat khiba laikre ngasiga thana numit kunmari suraba fawbada laingaki maikaidagi fakiba angauki matangda karigumba langla langjil puthokdana leiriba asi JAC na thamoi sokna yaningde numit kunmari ni mafong khangdana leiriba akoijam angaugi maramda laingakna hayeng October 15 fawbagi manungda langla langjil puthokpa ngamdrabadi lagleba October 15 gi ayuk pung 5 dagi hauraga Thawbal district ta pung 9 gi general strike tawnaba JAC na firep asi lobani hairaduna JAC na koba pung 9 gi general strike manungda ana ayek debakarma media amadi essential service singi oina komthokani haiki General Strike asida district asigi maira paibi lanai sangsan amadi lupsingna mapung phana saugatpiu haina mahakna makhata appeal tawrakhi October tarik 15 da Thawbal awang lakai da level superstar club di ground da pangthokhiba Thawbal apon balok amadi Thawbal mafam punamukta leiriba district ki mafam punamukta leiriba club sangsan maira paibi organization punamaki mihutsu yauna pangthokhiba mifam aduna laukiba wareki matungina koi ngasigi civil protest asi sinjabane haukiba September tarik 30 dagi mangkhraga ngasiga thana ni marini suro bhawda mari mapung amata khangdana leiriba eke au bahagde koina case amare start tawjakhaba matungda sarkar ki maikeida tibiu haidana wakat zero ma koi sinjaki leire aduga tongan tongan ba organization kaya gi mafunda su phajin diba ubiba khangbiba yaurga di thadu piro waija ni leire adupuna makti ngasi phawda koi oiba yaba haidi magli kun ama phawba phangba ngamdabadagi ngasiga sigumba civil protest se koi changjarakpani makhata ma haugiba tarik ma toida pangthokhiba mifamda Thawbal district ki organization kaya na pullaga pangthokhiba loramba warepi matungina koi hayeng tang kun mangas kunmari asi phawba se koi ngaijaraga sig manungda tumanba koi othokpa yaba response amada phangdaba oiragadi mathangdi numit tang kun mangagi ayuk pung 5 dagi hauraga pung 9 gi general strike ama koi Thawbal district oina koi changjanjaragani masida leibiriba mayam puna su sogulbaga loinana koina hairiba numit ni mata general strike thanbansu koi amuksu koi phangba maktraba maga sengse atumba sengbali khangba makdabo lagadi makhata na Thawbal district ki organization kaya ga loinana pulle hairaga Manipur miyamgi Manipur da leibo na sina mati mati lauraga hena kan mukung jangsinam bidam ka sem sakare hatla ngasigi wakat mifamada sarugya khibi akoijam angaugi loinabi akoijam ongbi kiran leimana mahaki mapuroi babu kanana kari maram gidamak faribano mahaki mara leram labasu chumthokna bagi tanja ama pibiyu mahaki pikli bangang singi miyungsi yengbiraga mahakbu tekta kaidana imung manungda sinabiyu haina mari leinaba singda appeal tawrakhi Wakat mifamadu lorakpada ima ibil singna akoijam angaugi mari makhong puthokpiu mahakbu tekta kaidana sinabiyu haiba kholau lauki Kasi mo mathamat para mo kay na mata mano really ba isa sigyo ka lang hindi na mo ko na hindi ba isa ni iba suway ako isa mawag tek tagay na ako isa mawag ni mari